ngasi numida wairam phongkhiba tongan manipuri sifongsing amasum thokhiba thawdo wathoksingdagi maruibi ipausing miyamda thamjagi ahanbada kanglipaki maira news tagi lokusaraga modbung bazar da leramba mitai masama AR gi CEO Kartik Thapana kanduna Sangmai police ta khusnakre Kuki terrorist na buffer zone haina mangjawna lakthokraba kangla tumbi lantholaga auto ma tongduna Morbung Bazar Aki Khan Kariyamata Laitana, Posay Lane, Hotnarama Mita Masama, Kunganito Suba Assam Rifles Ki, Commanding Officer CEO Gitimna, Tengnavadi Asangam Yaudrama Madudi Puduna Laklaba Matunda, Nasi my police to Kushna credit. Pausiation of Pongo Paugimatung in a dingas Yupung Mapanga Minitaraga Marum Taba Matamna, Morbung Bazarda, Octo Tungdun Lakpa Mita Nupa Mana, Port Lady Matamda, House Odiba Manipurgi Piva Masiga Marie Lanana. Law and Order gi mari leinaba mifam ama yawbu lakpa kunganithoi suba Assam Rifles ki commanding officer Colonel Kartik Thapana matam sana thengna hobudigi mahaka loinarakpa AR personal single loinana nupa dukanduna AR gi garida khudakta hapatki hari Colonel Kartik Thapana nupa si uba matamda mitai manbadagi khudakta mahaki manakta sangsinduna wohang tawbada mitai ni haiba khangmamki Kanglupi irang thoktuna asuk luraba matam asida karigidamakta mafam asida leiramlibano haiduna khudong thiba kya thoklamgadabadagi kanduna purakhiban haidi AR kangbuna tekta kaidana puraklaba mitai masa asigi maming singsubam ningthem se yangkhaigatru apokpa leikidraba yaima kawi Samaya police station gi manung awang lakin thabidagini miyai si wakhal gi leina khara leiba meini so haidi makpo AR gi CO sina puraklaba matungda Panthaba Tauduna Sakmai Police Station, Puraktuna Sakmai Police Station ki Kangbuda, take the Kaidana Kushana Kradi. Panmaya Badinu Possible Rescue Torokli Bukunganito Suba, some Rifles ki Commanding Officer Colonel Kartik Thapasi, Nashidagi Sahi Taruk Tereki Mamang the Manipur posting Taduna Lilong the Company Commander Purami, Loidana Manipur Gilamda Ningtina Kanghairaba Muyamani, High Riba Colonel Sinangasi Impaltam Nalaki Gilambida, Morbung Bazar. Europe matamna mitai nupada Kuki terrorist na kidnap tawna bohona badu lewak thibadigi thiengna badigi Kuki singi makutigi kanba ngamaukibani haidene su paushta makhatan spalakli atopa pawmana BJP gi double engine lenga na Manipur thugaina bohona riba Kuki MLA tara ngasi phawba ain goeba thapuk lokhotana thamliba karigino lerik leima Manipur gi lengak paibada hakthengna yawriba Kuki minister MLA tarana Manipur thugaina bufongna thulokna yumkai mai thaba yawna mihat mipun misimina kya ma thokolaba matung center amadi state lenga na ngasi phawba ain goeba serak amata pidana leiriba karigino haiba Kokomi Women's Committee gi coordinator wai lerik leimana BJP gi double engine lengak thanglakli Kombi Kendra gi manung sana leiriba sagang Central Force thamba yaro yaiduna thasi gi tarago humdoidi gi mapamadu khunda aduna leiriba maitai kom amadi maitai pangal gi masing yamlaba meira paibisingna nungju nungsa khangdana ahing yarektuna sagang bazar sangshiliba khongjang asida Kokomi gi Women's Wing gi timna lamdamadu gi miyam gi awabra sarugyaba lakhibada ima leirik leimana wapam asi phongdokhibani ima leirik leimana makhatan hai ipai po haktigi singmi tami nungsisana leminaram khiba kaya du kauthokuna Manipur gi singkhong singya gi mafam singda mapal gi sanglakpa Kuki terrorist singna lepa leitana mihat mi pun chataduna Kuki MLA taraga punna Manipur thugaina bo homeland tan gi thabuk satarakle masida ima ibel kya yum tumba phangdana lambi sarakta tha taruk tere lerakle ki mangna makhatana hai haujuk thokliba lalasi barat thugaina ba mapal lebak tigi sangsilakpa terrorist singna taubani haina lakthokraga karigidamak barat lenga ki prime minister amadi home minister anina hauju phawbu karigi tumina laithokli puksiel sengna lusingba anina thabak tawi barat thugai gi haiba kangbudana danbi daba misang mikhai naiba thabak tawgono aikoi barat oigi haibani laibak kansi haibani ima laibak Manipur thugai gi hairiba Kuki MLA tarana tawribisi karigidamak BJP lenga nanga si phawbu dandi piba ngamdribana ki Kokomi Women's Wing gi assistant coordinator RK Tharaksna na phungdokhibada lau singbigi tha asuk yamna silaba matam asida Central Force na miyamda ayet apan pibisi yaningde namit mapani sumna sangsilakli ba sagang miyam gi santi gi khongjang asida lengakna thawoidrabadi makha tana lamdam sig ima sing lorok phirepta Kokomi Women's Wing na saruk yagan hen su loktokhi atopa pawmana
Manipur dengue naba miyo gi masing lising ani ga sahumga yangkhai ga nipan hantarakli. Manipur kang makhala amana sandokpa dengue laina na naba miyo gi masing khangin hengalam madi ga haujik tamna dengue naba miyo lising ani ga sahumga yangkhai ga nipan hantarakli. Iramasi gi matang na Manipur lenga ki state malaria officer gi phangu official loiba pawam gi batungina di Manipur gi district sing da dengue laina naraba mi singasi Bishnupur district khumdraga humdoi Chandel da taraga mathoi Tengnaopal da taraga nipan Chusampur taret Imphal East da Samriga marfu humdoi Imphal West lising amaga sangwa ga kunga mari Kangpokpi da taraga nithoi Senapati da nifuga mathoi Tamenglong da uhum None da taraga nithoi Thoubal da samaga kunga humdoi Kaksing da kuntraga mari Urkhul da taraga nithoi Kamjong da taruk oiduna puna dengue laina na naba miyoi lising aniga sangwa yangkhai gi nipan da hantarakibani Dengue laina na maram oiduna sikhi bani haina singnariba miyoi tareni miyoi singaduri Tengnaopal da ama Imphal East da ani Imphal West ahum Senapati da amani haidi makasa tharak poina to pawam na coming operation na khulai kya fukat pangam khre ngasi security force ki apun mati timna Imphal East district ki khulai kya fukat pangam khre police gi pangma paw sin hai Imphal East district additional ASP operation ki miyeng makhada district asigi police commando 1/3 Gorkha Rifles 29 Battalions BSF ki B Company amasum Thoubal Dam Police Station ki apunba team amana Moirang Dam khunau laikai ga akoiba mafamsing da operation sataki madura Moirang Turel High School ki mamang thangbu wall manak tagi singnengo eba mongda khaw ma thengna badi gi sek tawbuda nongmai bom amasum atai polam kya fogat pangam lairi Pagalaba Kulai Singadu Manunda .303 gi country made rifle ama magazine ga loinana country made 9mm pistol ama Number 36 ki Indian made grenade ahum Number 80 ki hand grenade ahum 7.62 mm gi live ammunition ahum .303 ki kapthokraba tokning kunga mathoi MM16 gi minifear taraga mathoi 51 mm para illuminating bomb ama 12 gas ammunition mapanamasum tip launching amane hari Pagalabu Kulai Singadu Makataba Ain Gava Tavalokana Vigidam Thoubal Dam Police Station Sinakre Amaram security gi apun matim aduna Moirang Turel Kuno Laikai the Levium Kuntraga Marum the coming operation Satabada Satabagalu in the Mioising Amamam to Ena Masakandoki Mi Pami Pundi Yauki Dadi Amaram Nana Minister Dingoga ARG CO Aniga Mi Pampang Toktuna Section Toranga Tabak Lokotnaba Kankre Semai Kendra Amadi Tangana Ladiba Kul Kiada Handa Kuki militant sing no caption bagi thaudo kya tholok libasi gi matangda matawkram na Kuki militant sing takthokna law and order gi phibam ningthi na thamgada gi habigi matangna ngasi Semai Kendra gi MLA oibadana tana social welfare gi minister su oiriba haikam dingo gi mayumda Assam Rifles gi CO ani ga loinana mi pham pangthoktuna khanna naina khraidi press na phangwa pawgi matung ina dinga sigi mi pham aduda AR gi maiki digi saruk yakhiba sing adudi taraga nipan suba Assam Rifles ki CO oinam Akash amadi kungani thui suba Assam Rifles ki Kartik Thapani hadi wari sanaki badura Semai Kendra manung amadi thangna lediba Sensam Sirang Harauthel Taidel Pokpi Phayeng Singda Kangsup Kadangman Kauktru Khurukul Kanto Sabal Kaingam Laimakhong Cooperative Laimakhong Singmang ex-servicemen colony Laimakhong amadi Kangla Tombi singba mafam kya da khulai pa terrorist kaya na khutlingduna leibagi mawong da handak mitei kul kya da nongmai amadi bomb na singba kapsinduna landa khibadagi miyoi mapan nongmai na panduna sokhibadagi nupi ama leikhidabagi thaudok thokiba sidagi miyamna ingna singna leiba ngamdre matawkram na hairiba mafam sing asidagi terrorist sing takthokadagi amadi ngak senbagi thabak paikhatkadagi habigi matangda wa khanakhibane hari atopa pawamadana RIMS ki director Sunil Kumar gi thonggal da sakangdaba sing hand grenade ama thanamle masakangdaba khulai pai bising na lamdam sigi tuan ba miyoi sing yumda nomai kapsin ba madi bom thamjin bagi thabak lep leitana se tharakli thawdo sigi saruk amoina ngasi ayuk pung mangarom tarakpa matamda masakangdaba miyoi khrana Imphal East ki Brakapur Guru Aribam Laikai RIMS ki director Guru Mayum Sunil Kumar Sharma gi thonggal da hand grenade ama thamnamle hari hand grenade thamlamle haibisi Dr. Sunil Kumar Sharma bungak senanaba laiba Scott Kangbuna thingnarkhibani makatana Scott Kangbuna hand grenade adu asu angam yauduna lakthokra hari grenade asi kanana kari kidamak thamjilam libano haibidu sab saba maram khangba ngamdri hainasu pawsda makatarakli
Makasa tarakpoina panam pauksi di gitu pemarui bapau krana laikhidraba Mr. Maipaki mapam da ikai kumna bot kre Mr. Maipaki ming da open zimama siam lagani minister isterasi miyam na Manipur gi mapari hairaga su khangnaba Mr. Maipaki ming da open zimama siam galagani haina Manipur gi minister and berian laptokre wapam singa si Impal West ki uripok Sherborne Thingel sinam laikai da pangtokiba laikhidraba Mr. Maipaki mapam da aroi boina ikai kumna bot pagi thoram da minister na phongtokibani se minister na makata na laikhidraba Mr. Maipaku singthakibaga loina na laikhidraba Manipur gi mapari asina isterasi gi mai purakibani hairaduna laikhidraba saknairaba body builder si lamdam asigi masaknairaba miyoi singi manungda mane khunai asida mahaki sauraba phida ama kanduna thamnami masita natana mahakna body building gi lamda hagolaklibana hakiya bu pungning thogat pangamba amadi lam asida mangal ama pirama miyoini loinana laikhidraba gi imung manungda nanghoriba awaba su saruk yare ke panmayai sahi marfuga mapan suraba Mr. Maipasi ngarang ayuk pung mangaram tabada Impal East ki kyamgai da liba masagi yumda laikhidabani ma kumza English ngamaga samapan go humdrada Mr. India gi title lokhibaga loinana kumza English ngamaga samapan go humdraga matoida Mr. Universe ki sangdamna bada su saruk yake Mr. Universe ta saruk yaki baduda best Indian styles Mythological sports ki mingthol phangdun ikai kumna botki kumza English ngamaga samapan ga kuntraga manga gi June taraga nithoida uripok Sherborne Thingel sinam laikai da nongthongbam komil amadi nongthongbam ongbi tampak leigi masanupa oina phangkibani hauzuma ki loina bi masanupa taruk masanupi mari amadi masukya su lehori hari atopa pawmana yelhaunga sing yokhatuna malem gi miyamda khanganba mathoktai minister TS Bisorji Manipur gi yelhaunga sing yokhatuna malem gi miyamna khanganba mathoktai masina lamdam sigi identity takpada natana setmilon da sauna ahongba purakpa ngamani maram masina lamdam sigi lairiba ecorising nasu yelhaunga sing yokhatpada thaudang lobo mathoktai haina science technology gi minister thongam Bisorji na phongdokre wapam masi lainga ki science and technology department na ngaklo piduna Manipur Science and Technology Council Marstek Impal na sinduna nga sidagi hauduna tha asigi kunga teret phawpa sayola masubna sathagadaba nipan subu state levels aquariums exhibition kam flower show amadi nimit mari ni pangthokadaba training workshop on fabrication of aquariums and floriculture for individuals in match of relief kem hogdokpagi thoramda minister Bisorji na phongdoki DM University campus ta leiba Manipur Science Aquarium na pangthokiba thoram aduda lainga ki Science and Technology ki Commissioner M ya school maitai na thoramapo Mastek ki director Dr. L Minketans amadi Science Technology Department ki director Homila Hongrei na akhanaba mithunglen singoi na sargaki ngasi hogdokiba exhibition aduda relief camp ki inmate singna puthokpa products singi stall sing yauna tuan stall kya swangki loinana lamda masigi yelhaunga makal kunga manga yauna aquarium nga kya su puthoktu na miyam lotki thoram gi athoiba mithunglen gi warol piroduna minister TS Bisorji hai sterasi gi oina laijarakpa yelhaunga makal kya ngasidi atopa mapa lamdiki pusilakpa nga sina leptana mod silakli masina Manipur gi laijaramba yelhaunga makal sing tapna mangsilnaba asauba masa amo heli Maramasna lamdam asigi lairiba aquarising amadi akhangai singna angamba thaudang lawduna yelhaunga sing yokhatuna malem gi miyamda khangan mathoktai masina Manipur gi identity takpada natana setmilon da sauna kana ba mapurak pangamane thasai masida natana lamdam asigi oina mausadi gi horaklaba uwa amadi lai pambi makhal singsu mirol sina yokhatpa haibisi tangai phatabani thoklibe irang sina maram oiduna state asigi setmilon da sauna saitheng ama piri aduma masi punamak thengnabada miyam puna thaudang lominaba sangi lana woroisin purakpa yaroi soikiba punamak thidoktuna amuk hana thoktanaba mani tangdu laitaba puraknaba miyam puna hotnamina si hana makna makhataki atopa pawmana Montombingi mathakta loukhatpa FIR khudakta handokadabani Kuki Inpi tengnaopal Indigenous Tribal Leaders Forum ITLF ki General Secretary Montombingi mathakta FIR loukhatpa maram sadi athuba matamna Susampur Police ma ki mathakta loukhatliba FIR handokadabani haina Kuki in tengnaopal haidi Kuki in tengnaopal ngasi thadorakpa sirolamada
ꯃꯣꯟꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯕꯤꯔꯦꯟ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯁꯛ ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯡꯂꯒꯅꯤ ꯍꯥꯏꯅ ITLFꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯟꯇꯣꯝꯕꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯑꯦꯛꯁꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCN ꯊꯥꯡꯖꯝꯋꯥꯅ ꯃꯣꯟꯇꯣꯝꯕꯤꯡꯒꯤ ꯃꯊꯛꯇ FIR ꯑꯃ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯁꯤꯑꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯂꯦꯞꯇꯅ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯈꯪꯒꯗꯕꯗꯤ ꯃꯇꯝ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧꯗ ꯀꯨꯀꯤꯖꯧꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ꯫ ITLFꯀꯤ ꯈꯣꯡꯖꯦꯜ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯟꯇꯣꯝꯕꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯁꯤꯡꯗ ꯐꯥꯏꯕ꯭ꯔꯣꯏꯗ ꯂꯩꯔꯛꯄꯗ ꯑꯄꯣꯝꯕ ꯂꯧꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯌꯥꯏ꯫ ꯆꯥꯗ 99.9 ꯀꯦꯟꯁꯔ ꯑꯣꯏꯗꯦ ꯗꯣꯛꯇꯔ ꯗꯥꯅꯦꯁꯣꯔ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯉꯥꯡꯈꯥꯎꯗ ꯐꯥꯏꯕ꯭ꯔꯣꯏꯗ ꯂꯩꯕ ꯑꯁꯤ ꯑꯉꯥꯡꯈꯥꯎꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯆꯥꯗ 99.9ꯗꯤ ꯀꯦꯟꯁꯔ ꯑꯣꯏꯗꯦ ꯍꯥꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯀꯟꯁꯜꯇꯦꯟꯠ ꯑꯣꯕꯁꯇ꯭ꯔꯦꯇꯤꯛꯁ ꯑꯃꯗꯤ ꯂꯦꯄꯣꯔꯣꯁꯀꯣꯄꯤꯛꯁ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯐꯤꯖꯝ ꯗꯥꯅꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯉꯥꯡꯈꯥꯎꯗ ꯑꯄꯣꯝꯕ ꯂꯩꯕ ꯑꯁꯤ ꯀꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯄꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯌꯥꯝꯅ ꯃꯅꯨꯡ ꯆꯪꯁꯤꯟꯕꯗ ꯃꯌꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯒꯅꯤ꯫ ꯁꯦꯝꯇꯣꯝꯁꯨ ꯈꯦꯠꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯂꯩꯐꯝ ꯃꯐꯝ ꯂꯣꯏꯅꯅ ꯀꯌా ꯁꯨꯕꯒꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯒꯅꯤ ꯃꯗꯨꯗ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯃꯗꯨꯗ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯁꯦꯟꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟꯠ ꯄꯤꯒꯅꯤ꯫ ꯅꯨꯄꯤꯗ ꯀꯦꯟꯁꯔ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯤꯕꯁꯤ ꯑꯉꯥꯡꯈꯥꯎ ꯃꯅꯨꯡꯗ ꯑꯣꯏꯔꯛꯄ ꯑꯄꯣꯝꯕ ꯍꯥꯏꯕꯁꯤꯅ ꯑꯉꯥꯡꯈꯥꯎꯒꯤ ꯂꯥꯌꯔ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯀꯦꯟꯁꯔ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯟꯁꯔ ꯑꯁꯤ ꯃꯅꯨꯡꯒꯤ ꯂꯥꯌꯔ ꯑꯣꯏꯔꯒꯗꯤ ꯀꯦꯟꯁꯔ ꯐꯣꯔꯝ ꯇꯧꯒꯟꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯉꯥꯡꯈꯥꯎꯒꯤ ꯂꯥꯌꯔ ꯃꯄꯥꯟ ꯃꯌꯥꯏ ꯑꯃꯗꯤ ꯃꯅꯨꯡ ꯍꯥꯏꯅ ꯂꯩ꯫ ꯐꯥꯏꯕ꯭ꯔꯣꯏꯗ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯏ ꯊꯪꯕꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯑꯉꯥꯡꯈꯥꯎꯗ ꯀꯦꯟꯁꯔ ꯑꯣꯏꯒꯟꯕ ꯅꯨꯄꯤꯅ ꯆꯍꯤ 95ꯒꯤ ꯃꯊꯛꯇ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯅ ꯑꯣꯏꯒꯜꯂꯤ꯫ ꯐꯥꯏꯕ꯭ꯔꯣꯏꯗꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯀꯦꯟꯁꯔ ꯑꯣꯟꯕꯒꯤ ꯆꯥꯡꯁ ꯌꯥꯝꯅ ꯂꯩ꯫ ꯐꯥꯏꯕ꯭ꯔꯣꯏꯗꯀꯤ ꯀꯦꯁ 1000 ꯊꯦꯡꯅꯕꯗ ꯀꯦꯁ ꯑꯃ ꯃꯤ 100ꯗ 9 ꯊꯣꯛꯄꯒꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯤ 100ꯗ 9 ꯊꯣꯛꯄꯒꯤ 3 ꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫